Democracy satpa leibak amada miyamgi kholau haiba si isorgi kholau ni haibagi chapchaba khudam amang asi July gi tang kun ga manga thangja numit asida leibak asigi miyamna uba phangkhre Delhi gi jantra mantra da mahiri singi akanba iho ama tha ama maya chumna sangsilaklaba matungda Union Education Minister Dharmendra Pradhan mahaki fam asidagi resign Toukhre Ningsing bayabadi chaliba sahi asigi megi tang ahum kumjali singani kunga tarukta pangthokiba NEET UG exam listingani kunga taruki question paper adu leak oirakpadagi hairiba exam adugi result adu chatnararoi haiduna haukiba jungi tang kunga mathoida National Testing Agency laukthokhi asumna laukthorakpa asina mahiroi kayabu ningba kahinki masina maram oiraga mahiroi kunga mangagi maya suicide tawduna sijaki yamna maru oiba exam singda question paper leak yamna toina oirakpa amasung NEET UG gi exam asida question paper leak oirakpa sina maram oiraga Cockroach Janata Party CJP amadi mahiroi singna hongnaruba tawduna thoraklaba matungda leiba asigi Union Education Minister Dharmendra Pradhan mahaki fam asidagi resign tawgadabani haibagi akanba khongjang sangsilakhibani Cockroach Janata Party na sangsiliba khongjang asi Delhi gi jantra mantra da laktuna hairiba khongjang asi hena mapung phananaba honaki asigumba tanja asida miyamna thoido hendongna ikai khumnariba activist Sonam Wangsuk mahak masamaksu laktuna jantra mantra da leiduna sara henbagi khongjang sangsinki mahakna sara henbagi khongjang sangsilakpa numit kunga mathoini subagi ayu asida Delhi High Court ki yathang amagi matung ina Delhi Police na mahakpu hospital da puki hospital da leirabasu mahaki sara henbagi khongjang makhatana adumuk sangsilakhi masigi matung July gi tang kunga humdoida mahakna sangsilamba chara henbagi khongjang adu numit kunga tarukni surakpa matamda lenga ki maiki dagi point ahum thajaba pirakpadagi mahaki chara hinbagi khongjang handoki point sing adudi NEET UG gi exam asigi matangda parliament bill ama puthokutuna khanaba NEET UG gi question paper leak oirakpana maram oiraga suicide tawkraba mahiroi singi imungda matik chaba compensation piba amadi July gi tang kundagi haukiba parliament session asida Cockroach Janata Party amadi mahiroi singna yaningdabagi khongjang sangsilakliba mahiroi singda karigumba legal action amata laukattaba haibagi wafam ahum asi lengaki maiki dagi thajaba pirakpadagi July gi tang kunga humdogi numidangda mahaki sara hinbagi khongjang adu loisinki masigi matung July gi tang kunga marigi numidangda Union Minister JP Nanda amadi State Minister oiriba Jitendra Aniga Cockroach Janata Party gi lusingba oiriba Saurabh Das amadi Asutosh Rankaga mifam ama pangthoki mifam asida Cockroach Janata Party CJP na taliba demand ahumgi manungda anidi accept tauki demand sing adudi NEET UG question paper leak oibaga mari leinana laikidraba mahiroi singi mafamda lupa crore amamamgi compensation piba madugi matungda hojik changsilakliba iho asida kanagumba amatada lengaki maikidagi legal action lokhattaba haiba wafam aduga ahum subada Union Education Minister Dharmendra Pradhan resign toba asini hairiba demand ahum asigi manungda demand ani amadi accept tauki aduga lehuriba ahum suba demand Union Education Minister Dharmendra Pradhan resign tobagi matangdadi ngasi July gi tang kunga manga asi phawba ngainanabagi damak matam thaduna laikibani asigumba talak asida Union Education Minister Dharmendra Pradhan-na mahaki X account da mahakna pairiba Union Education Minister gi fam asidagi resign tawbagi che Prime Minister Narendra Modi da pisinkhibani mikup asina democracy chaliba leba asida miyamgi kholau miyamnabu yadragadi phana sakti leiba oisunu phana power leiba oisunu pumnamak arembani haiba adugi chapchaba khudam ama leiba asida democracy leiri haibadu ngasi aikhogi leibak miyam asida utli Dharmendra Pradhan-na mahaki X account da phongdokhiba wafam asi mahakna leibak asigi youth singi aspiration aduga sentiment adubu mahakna deeply respect tawi haiduna phongdokli aduga anti-national force singna hojik oiriba leibak asigi situation asida khudongchaba laukidanaba mahakna mahaki fam asidagi
resign tꯧbani haibagi wafam phongdokli. Leiba asigi leiriba mahirui-singna masa masagi career da amuk hana focus taunanabagidhamakta mahangna appeal taurukli. Resignation news asi taraba matungda Delhi gi Jantra Mantra da leiriba mahirui-singna harau tayamba phongdokhi.